Naga Lup Marina, Lamdamsidagi illegal Immigrantsing Khudakta Maramda Halhankhinaba PM da Taksinkhre. Lamdamsidagi illegal Immigrantsing Khandoktuna Maramda Halhankhinaba. Ain kaina khunda laita salebasing Touhnaba, Kuki am militant group sing Naga area dagi loukhatlaga amade, Lamdamasida Santi amasung tangdu laitaba pibam hanjilagnaba. Central government mathau taba thabak athuba da paikat pi haina Liangmai Naga Council, Rongmai Naga Council, Jeme Naga Council amasung Inpui Naga Union gi apunba body oiriba. Joint Tribe Council na India gi Prime Minister da memorandum pisinduna Taksinkhre. Prime Minister da pikiba memorandum adu da yauriba singde maruwaina Lamdamasigi indigenous community sing da chauna saitheng pirakliba illegal immigrants sing Khandoktuna athuba da Maramda Halhankhinaba thabak paikat piyo. 1951 dagi na 2011 faubada state asida cookie singi masing hengalakpagi chang asi chada chamari ga hompu dasmik mapan gi changda lising humbudraga mapan samapan ga taraga mapan dagi lak mariga lising nifuga nipan chani ga taraga mari ne hairiba decade taruk asigi manungda 1981 dagi na 1991 faubagi decade asida cookie singi missing hengalakpagi chang asi chada hompu ga daruk dasmik mari oikhe aduga decade taruk asida cookie singi missing hengalakpagi chang asi chada kuntraga mari dasmik taret ane ne 1952 dagi 57 da cookie gi MLA ani Naga gi MLA taret leirambadu ing 2025 ki matamdadi cookie chin MLA tara aduga Naga gi MLA tara oire 1881 da cookie gi missing lising taraga chamri kulumdoi aduga Naga na lising hompuga taruk nifuga taruk oirambadu 2011 ki census ki matungin na cookie gi missing asi lak mangaga lising taraga mathoi chamngaga nifu taruk aduga Naga gi na lak taruk lising kuntraga manga humbudra oire masi maruwaina yumthangnariba laibaksingdagi cookie illegal immigrant kaya sangsilakiba aduna ne cookie group sing na Lamdamasigi indigenous community singda ka henba thawong kaya ama suleptana sathare maruwaina cookie sing na Naga gi miyoi kaya ama hathkhre ain kaina sangsilakiba cookie sing asina Lamdamasigi cultural identity economic stability amasung traditional livelihood ta akiba kaya pire maruwaina major highway singdana asigumba thawong sing asi sathare Paksana umang kokhoktuna poppy cultivation taunabagidamagta chengum sobagum anoba khul kaya amasu chongthoraklei loina nauna thorakiba khul sing adu makhoigi khulai paiba militant sing ngak selle haidiba militant sing aduna national highway da saliba commercial vehicle dagi illegal tax kaya amasu khomgatuna makhoigi hingnabagi hak oire group sing asina Imphal Valley gi akaknaba community amabu national highway da sathokresin tawbada thingba thamle Naga khul singi mayada unauthorized oiba check gate kaya hangdoktuna chathokresin da apanba pire masina Lamdamasigi indigenous people sing tambang ngamdabagi phibamda lakle maramaduna center gi maikaidagi illegal immigrants sing Khandoktuna Maramda Halhankhinabagi thabak athuba da paikhat piyo haire Mapham Honglaga Pangthokliba Housie Khudakta Thingminnasi body miyoi kharana Mapham Honglaga senda lambi ama oina Housie tawribase class 1 dagi college faubada tamliba mahiroi singi exam tawriba maramna Lamdamasida leiriba students organization sing amade laikai gi club maira paibi sing na punna Thingminnasi haina coordinating body khurai na thadorok pa cherol amana haire cherol asina hai Manipur da hojik khamtheng na wanaraba matamasida Mapham kaya da fund drive ki mingda Housie Pangthokliba si Khudakta thingaudrabade khunai asi mulakpagi lambelda nongmagi laikha tarakpagi mawongda leire sahi ani makhai faraba irang asina maram oiraga miyamna sufam nompham khangdana leiringagi chairak asida sel tanfam ama oina chayol khudingi Housie toksilakpasi pumna maki oina laibak thibane leingakna lagaw khawbada thingba thamlaga Housie tawbadana thingba thamdribasi yaningde laibak amagi tungi yumbirel oirakadoriba mahiroi singi exam da akaiba thokhandanaba Khudakta gi Housie thingnanaba Thourang loukhatminnasi haire Unfit oiraba garising leingakna loukhatlaga scrap tawragane sahi yamlaba unfit oiraba makhal khudingi garising transport department na loukhatlaga scrap olaga ne masigi matangda ngarang additional chief secretary transport Anurag Baspai na notice ama thokhre notification adugi matungin na end of life vehicle ELV ni haina lawba yaraba garising haibade register tawbagi matam handoklava registration cancel tawraba motor vehicle act and rule gi makhada test tawbada fit oidre haina lauthoklaba madi natural disaster na maram oiduna natraga accident na maram oiduna natraga karigumba kharadagi amangata thoklaba garising end of life vehicle ELV ni haina lawga ne asigumba garising transport department na central motor vehicle registration and function of vehicle scrapping facility rules 2021 gi makhada loukhatlaga
Authorized vehicle scrapping facilities ingi kuthangda thugaiduna mangalagani haina su khangalle. Amaromda sahi taraga mangadagi kun fawbagi manungda laiba garising fitness certificate paidavadi nauna register tawbagi ayaba pigani haina su khangalle. Miyamna nungnangba phongdoknarakpadagi mobile handset singda Cybersecurity app install Touhannaba Thourang Handokhre. Maikei kayadagi miyamna nungnangba phongdoknarakpadagi mobile handset khudingmakta Cybersecurity app install tawgadavani haiba Department of Telecommunication ki Thourang adu khongpham Handokhre. Handset khudingmakta Sansar Sathi mobile application install tawgadavani haiba Thourang adugi mayokta ngarang opposition na kana yaningdaba phongdorokpadagi parliament ta sarangnaba thokhe. Question hour gi matamda Congress ki MP Dipendra Hudana hiram asigi matangda haikhe leingakna loukhatlaga Thourang asina micham miyam gi privacy da khud thingjinba oina thokane. Constitution gi wangmada lanai miyoising gi ningtambada khud thingjinba chumde haiba wafam su pukhathe. Wafam adu taraba tungda Telecommunication Minister Yotiraditya Sandhyana Lok Sabha da haikhe leingakna loukhatlaga Thourang asima sungsoi soidana chanahangani haiba leite. Tangai fadrabadi leingaki order adu semdok semjin tawgane. Mobile handset khudingmakta Sansar Sathi app install tawhanbagi matangda akhangai singna haikhe. App asigi kanaba masung kanadaba kaya marum lay. Kanaba kharadang panba tarabadi kanagumbana mobile handset hurankiba matamda irai laina block tawba yagane. Telephone gi khuthangda kanagumbana namthak tawbagi thawong sathaba ngamloi. Laibaki tongan ba mafamda sathariba digital fraud ki case laksinbada chawna mateng oinagani haire. App asigi kanadaba masung khudong thiningai oibasingi matangda akhangai singna hai. Mobile phone sizinariba miyoisingi right to privacy da khud thingjinanabagi pandamda leingakna akhanaba Thourang sing asi paikhalakpane. App asi install tawrabadi mobile phone sizinariba miyoi aduna kana wari sanabagi haibana chingba pumnamak leingaki authority singna irai laina khangba ngamlagane. Miyoi adugi personal data amadi aruna thu pumnamaksu irai laina khangba ngamlagane. Legal experts singna nungnangba phongdorokraba matungda central government na Android phone khudingmakta Sansar Sathi app install tawgadabani haiba Thourang adu khongpham handokpa takhe.